ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤ ꯈꯨꯗꯤꯡꯃꯛꯁꯤꯒꯤ ꯍꯧꯔꯛꯐꯝꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯑꯜꯇꯔꯅꯦꯇꯤꯡ ꯀꯔꯦꯟ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯃꯑꯣꯡꯗ ꯃꯣꯗꯔꯟ ꯑꯜꯇꯔꯅꯦꯇꯤꯡ ꯀꯔꯦꯟ ꯑꯣꯏꯅ ꯃꯣꯗꯤꯐꯥꯏ ꯇꯧꯕꯤꯔꯝꯕꯁꯤꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ AC ꯑꯁꯦ ꯌꯨꯝꯗ ꯁꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯍꯜꯂꯛꯇꯨꯅ TV ꯀꯝꯄ꯭ꯌꯨꯇꯔ ꯐꯦꯟ ꯔꯤꯐ꯭ꯔꯤꯖꯔꯦꯇꯔ ꯑꯦꯌꯔ ꯀꯟꯗꯤꯁꯟ ꯃꯌꯥꯝ ꯑꯃ ꯁꯤꯖꯤꯟꯅꯕ ꯌꯥꯍꯜꯂꯛꯂꯤꯕꯅꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯇꯦꯛꯅꯣꯂꯣꯖꯤ ꯀꯌꯥꯁꯤꯁꯨ ꯃꯁꯤ ꯍꯦꯛ ꯌꯥꯎꯗꯕꯗ ꯀꯥꯟꯅꯗꯕ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯜꯇꯔꯅꯦꯇꯤꯡ ꯀꯔꯦꯟ ꯍꯥꯏꯕꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯂꯤꯕꯅꯣ ꯀꯅꯥꯅ ꯄꯨꯊꯣꯛꯂꯝꯃꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯕꯗ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯍꯥꯏꯔꯤꯕ ꯏꯟꯚꯦꯟꯇꯔꯁꯤꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯤꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯄꯨꯛꯅꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛꯁꯨ ꯊꯧꯒꯠꯀꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯅꯥ ꯑꯃꯁꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯍꯥꯛꯅ ꯄꯨꯊꯣꯛꯂꯝꯕꯁꯦ ꯑꯜꯇꯔꯅꯦꯇꯤꯡ ꯀꯔꯦꯟꯁꯤ ꯈꯛ ꯅꯠꯇꯦ ꯑꯇꯣꯞꯄ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯃꯍꯥꯛꯀꯤ ꯃꯃꯤꯡꯗ ꯄꯦꯇꯦꯟ 300 ꯍꯦꯟꯅ ꯂꯩꯔꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯏꯟꯚꯦꯟꯁꯟꯁꯦ 300 ꯍꯦꯟꯅ ꯇꯧꯔꯝꯃꯤ ꯍꯥꯏꯕꯅꯤ 300 ꯍꯦꯟꯕ ꯃꯍꯥꯛꯀꯤ ꯏꯟꯚꯦꯟꯁꯟ ꯇꯥꯕꯗ ꯑꯗꯣꯝ ꯀꯔꯤ ꯐꯥꯎꯏꯕꯒꯦ ꯑꯃꯈꯛ ꯏꯟꯚꯦꯟꯠ ꯇꯧꯕ ꯐꯥꯎꯕ ꯑꯔꯨꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯁꯤꯡꯊꯥꯕꯒꯤ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏꯗꯕ ꯈꯨꯗꯣꯜ ꯀꯌꯥ ꯊꯝꯂꯝꯈꯤ ꯄꯨꯟꯁꯤ ꯃꯥꯏꯀꯩꯅ ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯤꯖꯤꯟꯅꯔꯤꯕ ꯃꯣꯇꯣꯔ ꯍꯦꯛ ꯌꯥꯎꯔꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯐꯦꯛꯇꯔꯤꯗ ꯆꯂꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯃꯍꯥꯛꯀꯤ ꯏꯟꯚꯦꯟꯁꯟ ꯏꯟꯗꯛꯁꯟ ꯃꯣꯇꯣꯔꯒꯤ ꯃꯇꯦꯡꯅ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯉꯥꯜꯂꯤꯕ ꯃꯩ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯃꯍꯥꯛꯀꯤ ꯗꯤꯁꯀꯣꯚꯔꯤꯗꯒꯤ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛ ꯈꯪꯕ꯭ꯔꯥ 7 ꯖꯅꯋꯥꯔꯤ 1943 ꯅ꯭ꯌꯨ ꯌꯣꯔꯀꯔ ꯍꯣꯇꯦꯜꯒꯤ ꯁ꯭ꯇꯥꯐ ꯅꯨꯄꯤ ꯑꯃꯅ ꯔꯨꯝ ꯅꯝꯕꯔ 3327 ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯌꯥꯡ ꯀꯪꯂꯕ ꯑꯍꯜ ꯑꯣꯏꯔꯕ ꯍꯛꯆꯥꯡ ꯑꯃ ꯀꯥꯗꯨꯒꯤ ꯐꯃꯨꯡꯗ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯍꯛꯆꯥꯡ ꯑꯗꯣ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ ꯅꯤꯀꯣꯂꯥ ꯇꯦꯁꯂꯥꯒꯤꯅꯤ ꯉꯁꯤꯒꯤ ꯕꯥꯏꯑꯣꯒ꯭ꯔꯥꯐꯤ ꯑꯁꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯐꯥꯎꯕ ꯖꯤꯅꯤꯌꯁ ꯏꯟꯚꯦꯟꯇꯔ ꯏꯂꯦꯛꯇ꯭ꯔꯤꯀꯦꯜ ꯏꯟꯖꯤꯅꯤꯌꯔ ꯃꯦꯀꯥꯅꯤꯀꯦꯜ ꯏꯟꯖꯤꯅꯤꯌꯔ ꯅꯤꯀꯣꯂꯥ ꯇꯦꯁꯂꯥꯒꯤꯅꯤ ꯅꯤꯀꯣꯂꯥ ꯇꯦꯁꯂꯥ 10 ꯖꯨꯂꯥꯏ 1856ꯗ ꯀ꯭ꯔꯣꯁꯤꯌꯥꯒꯤ ꯁ꯭ꯃꯤꯜꯖꯦꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯣꯛꯈꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯐꯥꯎꯔꯕ ꯃꯤꯁꯛꯁꯤꯡ ꯏꯅꯥꯛ ꯈꯨꯜꯂꯕ ꯍꯩ ꯁꯤꯡꯂꯕ ꯀꯌꯥ ꯃꯄꯥ ꯃꯄꯨꯅ ꯀꯩꯔꯥꯛ ꯊꯥꯔꯒ ꯊꯝꯂꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯅꯠꯇꯦ ꯖꯤꯔꯣꯗꯒꯤ ꯍꯧꯔꯛꯈꯤꯕ ꯉꯥꯛꯇꯅꯤ ꯃꯥꯏ ꯄꯥꯛꯂꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯄ ꯍꯥꯏꯕꯁꯦ ꯏꯃꯥ ꯏꯄꯥꯅ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯊꯝꯂꯝꯕ ꯃꯤꯁꯤꯡ ꯈꯛꯇꯒꯤꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯟꯕ ꯋꯥꯈꯜꯂꯣꯟꯅꯤ ꯃꯁꯤꯃꯛ ꯇꯦꯁꯂꯥꯒꯤ ꯃꯐꯝꯗꯁꯨ ꯊꯣꯛꯈꯤ ꯇꯦꯁꯂꯥ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯛ ꯑꯃꯗꯤ ꯑꯣꯏꯈꯤꯗꯦ ꯑꯗꯨꯕꯨ ꯑꯐꯥꯎꯕ ꯃꯤꯌꯥꯝꯅ ꯈꯪꯅꯔꯕ ꯃꯤꯁꯛ ꯑꯃꯗꯤ ꯑꯣꯏꯈꯤ ꯇꯦꯁꯂꯥꯒꯤ ꯃꯄꯥ ꯃꯤꯂꯨꯇꯤꯟ ꯇꯦꯁꯂꯥ ꯄ꯭ꯔꯤꯁ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥ ꯊꯣꯡꯕ ꯊꯥꯛꯄ ꯌꯥꯝꯅ ꯍꯩꯕ ꯃꯈꯨꯠ ꯃꯁꯥꯁꯨ ꯌꯥꯝꯅ ꯍꯩꯕ ꯅꯨꯄꯤ ꯑꯃꯈꯛꯅꯤ ꯃꯍꯥꯛꯀꯤ ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯟꯅ 5ꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯌꯥꯏꯃꯅꯤ ꯃꯊꯛꯇ ꯃꯌꯥꯝꯕ ꯗꯅꯤ ꯑꯃꯗꯤ ꯃꯈꯥꯗ ꯃꯆꯟꯅꯨꯄꯤ 3 ꯃꯤꯜꯀꯥ ꯑꯦꯟꯖꯦꯂꯤꯅꯥ ꯃꯔꯤꯀꯥ ꯂꯩꯔꯤ ꯃꯌꯥꯝꯕ ꯑꯍꯟꯒ ꯃꯍꯥꯛꯀꯁꯦ ꯌꯥꯝꯅ ꯆꯥꯟꯅꯩ ꯃꯈꯣꯏ ꯑꯅꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯥꯟꯅꯃꯤꯟꯅꯒꯅꯤ ꯉꯥ ꯐꯥꯃꯤꯟꯅꯕ ꯑꯇꯩ ꯃꯁꯥꯟꯅ ꯃꯌꯥꯝ ꯑꯃ ꯑꯗꯨꯕꯨ ꯅꯤꯀꯣꯂꯥꯅ ꯆꯍꯤ 8 ꯁꯨꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯁꯦ ꯁꯒꯣꯜ ꯊꯧꯅꯕ ꯍꯣꯠꯅꯕꯗ ꯁꯣꯏꯕꯗꯒꯤ ꯂꯩꯈꯤꯗꯦ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯁꯥꯊꯤꯅ ꯁꯣꯛꯍꯟꯈꯤ ꯃꯍꯥꯛꯀꯤ ꯕꯥꯏꯑꯣꯒ꯭ꯔꯥꯐꯤꯗ ꯊꯧꯗꯣꯛ ꯑꯁꯦ ꯄꯨꯟꯁꯤꯒꯤ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯃꯍꯥꯛ ꯂꯩꯈꯤꯗꯕꯒꯤ ꯁꯛꯇꯝꯁꯤꯡ ꯑꯗꯣ ꯃꯤꯠꯇ ꯑꯗꯨꯃꯛ ꯁꯪꯁꯪ ꯎꯗꯨꯅ ꯂꯩ ꯍꯥꯏꯅ ꯄꯜꯂꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯍꯥꯛꯀꯤ ꯃꯄꯥꯁꯦ ꯁꯤꯇꯤ ꯑꯣꯐ ꯒꯣꯁꯄꯤꯛꯇ ꯇ꯭ꯔꯥꯟꯁꯐꯔ ꯂꯥꯛꯈꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯦꯁꯂꯥ ꯁ꯭ꯀꯨꯂꯤꯡ ꯍꯧꯈꯤ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯂꯤꯡ ꯌꯥꯝꯅ ꯐꯅ ꯍꯧꯔꯛꯏ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯟ 9 ꯍꯦꯟꯅ ꯉꯥꯡꯕ ꯉꯝꯃꯤ ꯐꯤꯖꯤꯛꯁ ꯀꯦꯃꯤꯁꯇ꯭ꯔꯤ ꯐ꯭ꯔꯦꯟꯁ A+ ꯑꯗꯨꯃꯛ ꯐꯪꯂꯒ ꯂꯥꯛꯈꯤ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯈꯨꯗꯤꯡꯃꯛꯅ ꯃꯉꯣꯟꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯌꯦꯡꯁꯤꯟꯕꯤ ꯃꯍꯥꯛꯄꯨ ꯑꯣꯖꯥ ꯈꯨꯗꯤꯡꯃꯛꯅ ꯂꯨꯅ ꯇꯧꯕꯤ ꯃꯁꯤ ꯑꯇꯣꯞꯄ ꯁꯥꯇ꯭ꯔꯁꯤꯡꯅ ꯎꯔꯒ ꯃꯉꯣꯟꯗ ꯍꯦꯟꯅ ꯀꯂꯛ ꯀꯟꯖꯥꯎꯕ ꯊꯤꯅ ꯂꯣꯏꯅꯕꯤꯕ ꯌꯥꯎꯔꯛꯏ ꯃꯍꯥꯛꯀꯤ ꯍꯣꯠꯅꯕꯒꯤ ꯆꯥꯡꯁꯦ ꯆꯍꯤ 4 ꯆꯪꯒꯗꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯆꯍꯤ 3ꯗ ꯂꯣꯏꯁꯤꯜꯂꯤꯕꯅꯤ ꯃꯍꯥꯛꯁꯦ ꯀꯣꯛ ꯀꯌꯥꯝ ꯂꯩꯕꯒꯦ ꯍꯥꯏꯕꯕꯨ ꯃꯦꯊ꯭ꯁꯀꯤ ꯑꯔꯨꯕ ꯀꯣꯏꯁꯟ ꯀꯌꯥ ꯄꯦꯄꯔ ꯁꯨꯡꯌꯥꯎ ꯌꯥꯎꯗꯅ ꯃꯀꯣꯛꯇ ꯈꯜꯂꯒ ꯄꯥꯎꯈꯨꯝ ꯀꯌꯥ ꯄꯤꯔꯝꯃꯦ ꯁ꯭ꯀꯨꯜ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯍꯥꯛ ꯃꯌꯨꯝꯗ ꯂꯥꯛꯈꯤ ꯑꯃꯗꯤ ꯀꯣꯂꯦꯔꯥꯅ ꯀꯟꯅ ꯅꯥꯈꯤ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯦ ꯊꯥ 9 ꯁꯥꯊꯤꯅ ꯅꯥꯈꯤ ꯀꯟꯅ ꯅꯥꯈꯤꯕꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯕꯗ ꯃꯄꯥꯅ ꯅꯍꯥꯛꯅ ꯇꯝꯅꯤꯡꯕ ꯀꯣꯂꯦꯖ ꯑꯃ ꯍꯦꯛꯇ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯤꯛ ꯇꯝꯂꯔꯣꯏꯒꯦ ꯍꯥꯏꯔꯕꯁꯨ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯨ ꯍꯥꯏꯌꯨ ꯏꯄꯥꯅ ꯅꯍꯥꯛꯀꯤ ꯅꯤꯡꯕ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯂꯝꯃꯤ ꯃꯍꯥꯛꯅ ꯑꯐꯕ ꯀꯣꯂꯦꯖ ꯑꯃꯗ ꯏꯟꯖꯤꯅꯤꯌꯔꯤꯡ ꯇꯝꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯐꯣꯡꯗꯣꯛꯈꯤ ꯅꯥꯕ ꯍꯦꯛ ꯐꯕꯒ ꯃꯍꯥꯛ ꯑꯣꯁꯇ꯭ꯔꯤꯌꯥꯗ ꯄꯣꯂꯤꯇꯦꯛꯅꯤꯛ ꯖꯣꯏꯟ ꯇꯧꯈꯤ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯗꯅꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯂꯥꯏꯐ ꯆꯦꯟꯖꯤꯡ ꯃꯣꯃꯦꯟꯠ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯈꯤꯕꯁꯤ ꯅꯣꯡꯃ ꯐꯤꯖꯤꯛꯁꯀꯤ ꯀ꯭ꯂꯥꯁꯇ ꯄ꯭ꯔꯣꯐꯦꯁꯔꯗꯨꯅ ꯗꯥꯏꯅꯥꯃꯣ ꯌꯦꯛꯇꯨꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯂꯦꯛꯆꯔ ꯄꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯗꯥꯏꯅꯥꯃꯣ ꯑꯁꯦ ꯃꯇꯝ ꯑꯁꯤꯗ DC ꯍꯥꯏꯕꯗꯤ ꯗꯥꯏꯔꯦꯛ ꯀꯔꯦꯟꯅ ꯃꯊꯧ ꯇꯧꯍꯟꯕ ꯗꯥꯏꯅꯥꯃꯣꯅꯤ ꯗꯥꯏꯔꯦꯛ ꯀꯔꯦꯟ ꯍꯥꯏꯕꯗꯤ ꯏꯂꯦꯛꯇ꯭ꯔꯣꯟꯁꯤꯡꯅ ꯃꯥꯏꯀꯩ ꯑꯃꯈꯛꯇꯗ ꯆꯠꯄꯗꯨꯕꯨꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯏꯂꯦꯛꯇ꯭ꯔꯣꯟ ꯑꯗꯨꯅ ꯃꯥꯡꯗ ꯍꯟꯅ ꯆꯠꯂꯨꯕ ꯑꯗꯨꯒ ꯑꯃꯨꯛ ꯃꯅꯤꯡꯗ ꯍꯜꯂꯛꯄ ꯃꯅꯤꯡ ꯃꯃꯥꯡ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯑꯁꯨꯝꯅ ꯆꯠꯄꯁꯤꯕꯨꯅ ꯑꯜꯇꯔꯅꯦꯇꯤꯡ ꯀꯔꯦꯟ ꯍꯥꯏꯕꯗꯤ AC ꯍꯥꯏꯅ ꯈꯪꯅꯩ ꯄ꯭ꯔꯣꯐꯦꯁꯔꯗꯨꯅ ꯍꯥꯏ ꯃꯁꯤꯅ ꯌꯦꯡꯉꯣ DCꯅ ꯃꯊꯧ ꯇꯧꯍꯟꯕ ꯗꯥꯏꯅꯥꯃꯣ ꯍꯥꯏꯔꯤꯕꯁꯦ ꯃꯇꯝꯁꯤꯗ ꯇꯦꯁꯂꯥꯅ ꯍꯥꯏ DCꯒꯤ ꯃꯍꯨꯠꯇ ACꯅ ꯑꯣꯏꯅ ꯗꯥꯏꯅꯥꯃꯣ ꯑꯁꯤ ꯃꯊꯧ ꯇꯧꯍꯜꯂꯕꯗꯤ ꯍꯦꯟꯅ ꯀꯥꯟꯅꯕ ꯍꯦꯟꯅ ꯏꯐꯤꯁꯤꯌꯦꯟ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ ꯍꯥꯏꯔꯝꯃꯦ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯄ꯭ꯔꯣꯐꯦꯁꯔꯗꯨ ꯁꯥꯎꯅ ꯃꯩ ꯍꯧꯈꯤ ꯃꯍꯥꯛꯅ ꯗꯥꯏꯅꯥꯃꯣ ꯑꯗꯨꯒꯤ ꯀꯝꯃꯨꯇꯦꯇꯔ ꯍꯥꯏꯕꯗꯤ ACꯗꯒꯤ DC ꯑꯣꯟꯊꯣꯛꯀꯗꯕꯗꯨ ꯂꯧꯊꯣꯛꯂꯝꯃꯦ ꯃꯁꯤꯅ ꯗꯥꯏꯅꯥꯃꯣ ꯑꯗꯣ ꯈꯨꯗꯛꯇ ꯃꯊꯧ ꯂꯦꯞꯈꯤꯔꯝꯃꯦ ꯄ꯭ꯔꯣꯐꯦꯁꯔꯗꯨꯅ ꯍꯥꯏ ꯌꯦꯡꯉꯣ ACꯅ ꯗꯥꯏꯅꯥꯃꯣ ꯃꯊꯧ ꯇꯧꯍꯟꯕ ꯌꯥꯗꯦ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯇꯦꯁꯂꯥꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯃꯤꯁꯟ ꯑꯃ ꯑꯣꯏꯅ ꯑꯣꯟꯊꯣꯛꯈꯤ
हाइरिबा मिशन अदुगी ऑब्जेक्टिव असिना एसी के मरमदा हेन्ना थिजनबा अपग्रेड तौनबा होनबा हाइबसिने माकी पुंसिदा मागना तौखिबा डिस्कवरी अयामबदी एसी के मरी लेनबा गाक्तने माकी स्टडी की फाइनल एग्जाम फावबा लाकना माक स्टडी से बोरिंग यामना चुरगलमे जुआर सानबा निशा सिजिनबा हौरके असुमना कॉलेज लोइसिंदना मरकता तोकथोके माकी मपा लेखिद्रबा मतुंग बुदापेस्टा अमेरिकन टेलीफोन एक्सचेंज अमदा थबक तौबा हौरमे हाइरिबा टेलीफोन एक्सचेंज असिदा मागना अनौबा इंप्रूवमेंट क्या तौरमे mahak imagination se adoke matik wange mahakna hai pak amada asum chadna machine amana kamdongna mathau tawbage kamdongna chatli kamdongna ungi kamdongna leibage haibana chingba kaya amamam toina mahaki mit mangda sangsang ubangame thabak ama tawbada pungning changba haibase yamna maruai pungning hek changdabada nangna tawriba thabak ado mahi chaba fangloi thijinba humjinba hangba yamna mathau tai determination focus haibase akoina matam chupada ningsingse 1982 की अदवाइदनी महाकना नोंगमदी पाक अमदा चन्ना असोम खनबना यामना फेमस होइबा ममिंग लेबा हौजिकान की इलेक्ट्रिकल इंजीनियर खुदिंगमकना खंगबा एसी हाइबदी एयर कंडीशन की मशीन अदुगी मोटर अदुबु मथौ तौहलिबा रोटेटिंग मैग्नेटिक फील्ड हाइबसिगी कॉन्सेप्ट अमा बुथोरके असुमना ngasi अखोइना सिजिनरिबा एसी असे टेस्लाना रोटेटिंग मैग्नेटिक फील्ड असे पुथोकलमद्रबदी ओइथोकलमदबसे याय मतमसिदा थॉमस अल्वा एडिशन सु माकी बिजनेस फसना चलाइरिबा मतमने माकी कंपनी न पुथोकपा डीसी न ngalhanba lem paktakna America amasung Europe ki mafam kudingmakta paisa paiba kayagi imungda sizinariba matamne asomna edition paisa ningthina taliba matamne nongma Tesla sa Central Station na leiba lab amada thengnakibane edition na mahaki company da Tesla bu thabak taunaba offer torame asomna mahak edition ki company da thabak tawba horake edition ki thabak matau sa yamna tonganba mong amada tawbadu yamna hainadaba nuaitaba mong amada urame maramdi permutation amasung combination haibadi maths ki formula gumba mayam ama sizinaduna angka tanaba honaba aduga invention taunaba honaba masi matam mangnaba kanadabada effort mayam ama thadaba ni haina khalame masigi mahuta physics ki equation macha ama ni kak sizinaduna maki tabak sa mai paknaba honarabadi matam mayam ama kanba ngamgani haibasine hairiba matam sa Tesla di maki AC induction motor mai pakna puthoklabane hairiba AC induction motor sa edition da yona bahonarame adubu masa edition sungpam palumde Baramasina hariba plan sa reject torome masigi mahuta edition na mahaki equipment sing ado upgrade toksinduna semjin sajinduna hena sizinaba nungaiba efficient oiba mongda semo kariguma nahakna madu mai paklabadi $50,000 pigani haina wasaklame numit kharani gi matung edition gi machine sing ado redesign togduna afaba hena nungaiba upgrade togduna puthoklame amadi edition dagi mahaki $50,000 ado hanglame adubo paisa pibagi mahut nok tuna hairame Hera nangsu adu yongna series karam na oiribano madudi fagi tawbani American joke ni ne masi fawbo nangse gyan hek tadi dako asumna mahakbu insult tawbirame masidagi Tesla yamna henna nuai khiramde amadi mahak thuna yangna mahaki company dagi thabak tokhthoklame masigi matung paisa paiba businessman ani Robert Len amasung BFL na amuk mangodagi khudong sabak kya lokthokpirame mahaki mingam zadaba matau mine hek haiba wada kaya hektokpa ngamdaba matau aduna maram moiraga makoi ani na haiba wa kya thajake makoi ani gi New Jersey da lighting manufacturing company ama lerame hairiba company asigi project mateng pangbirabadi nahaki mingsa company gi mapu oina yahongani amadi company gi share fawba pigani haina moithem torame adubu makoigi offer sing adu lobagi mahut bhagna hairame nakoigi se ai soidana mateng pange mai pakpa project ama oiraba matung aigi AC motor develop tawbada paisa asangba puthokpiu invest tawbiu hairame hairiba offer sa businessman ani duna yarame asumna mahakna kanna honaduna mahaki araiba loksing yan sizinaduna automatic ohelaba henna upgrade tawraba arc lighting install toke hairiba arc lighting makala sa method of operating arc lamps haina Tesla gi maming da patent su phangke patent haibasigi khudam amatang panjaramge nahakna YouTube video ama nahaki wakal londagi puthok semjabadu copyright thamlabadi hairiba video adu kanagumana tumina amuk mahaki channel amada thagatlabadi copyright claim lai channel adu YouTube tagi pura kakhiba phawu yai asumna nahaki wakalondagi thokpa idea business model ama natraga invention ama madu nahaki mingda patent paihurabadi hairiba idea adu kanaguma amatana copy tawba yararoi kariguma toramlabadi logi matungina chairak phangani amadi chawraba fine kaya thigane mahaki asiguma yamna singthaningai oiba arc lighting gi thabak asa magazine da fawba publish tawke matam kharagi matung hairiba project ase loiraba matung makoi aniga yanakiba wafam sing ngakpagi mahut Tesla company daki fawba tanthorake asomna mahak amung hana paisa amata paidraba lairabagi pankhaida muk kumtharake mahake machine se mapung phanaba oina bohonabada adugi matam thadakhibana adugi matik chinkhibana mahake financial security haibase thoidongna kantharuba tawkhide paisa tungsinba paisa tanshinba financial literacy di nil ne maramasina mahak toina lairaba haibadu oike laibak thibadi mahak company asidagi tanthorklaba matung laibak tawkhaibagi thabak oina yaurame
हारिबा थबक सि तौमिनरिबा अमना महाकसे यामना कोक लेबा लोकसिंग लेबा यामना इंटेलिजेंट ओइबा मीनी हाइबा खंगलमे महाकना सिंदुना हारिबा थबक असिगी चीफ इंजीनियर अल्फ्रेड ब्राउन को उनहलमे लाइबक फबा अमा हाइरगदि ब्राउन टेस्ला की मैगजीन कया पारंबा सिने टेस्ला की थबक थवोंग सिंग असे महाकना यामना ngauजके महाकना टेस्ला बो बैंकर चार्ल्स पेक को उननबा हाइरमे ब्राउन हाइ करिगुंबा नाकी इन्वेंशन अदुना चार्ल्स पेक की पुकनिंग चिंगसिनबा ngamlaba नाक सोइदना मंगोंदगे फंडिंग फंगने नाकी थबक खुदिंगमक इन्वेस्ट सोइदना तौरकनी हाइबा खंगलमे हारिबा मतम असिदा येरुम अमबु चुमना लेहनबा ngambase यामना हाइबा स्किल यामना लेबा मी अमोइना लौनरमे टेस्ला ना मसिमक तौरमे ब्रास की येरुम अमा लौरमे हारिबा येरुम असिगे अकोइबदा एसी सर्किट अमा थमदुना हारिबा सर्किट असिदगी रोटेटिंग मैग्नेटिक फील्ड अमा प्रोड्यूस तौहंदुना हारिबा येरुम अदो तपना तपना उंगबा हौरे अमदि ममैदा चप युंगना उंगंदुना लेफलमे हारिबा एक्सपेरिमेंट असिदा पेक तो यामना इंप्रेस तौरमे असुमना पेक ब्राउन अमदि टेस्ला मखोय अहुम पुल्लगा कंपनी अमा लिंखलमे कंपनी अदुगी ममिंगना टेस्ला इलेक्ट्रिक कंपनी हाइना ममिंग थोलमे थंगनबा सही 15 दा टेस्ला ना इन्वेंशन कैमरूम तौरमे 1888 महाकना स्पीच अमा पिरमे हाइरिबा स्पीच अदुगी ममिंग से अ न्यू अल्टरनेटिंग करेंट मोटर हाइना ममिंग थोलमे हाइरिबा सिना पृथ्वीदा अहानबा उहनबने हाइबदी इलेक्ट्रिसिटी हाइबसे मई ngalанba कक नतबा युमदा सिजनरिबा टीवी फैन रेफ्रिजरेटर फैक्ट्री दा सिजनगदबा मेचिन कयाना चिंगबा होम एप्लायंसेस कैमरूम इलेक्ट्रिसिटी की मतेंगदगी लोइना ओइथोकपा याय हाइबा उलमे हाइरिबा स्पीच असे अदुगी मतिक पृथ्वीदा ख्वाइदगी ममिंग चटपा मयामना ताबदा यामना नुंगाइबा स्पीच अमा ओइके वेस्टिंग हाउस हाइरिबा कंपनी से इन्वेस्टर मा अथुबदा महाकु उननबा होनरमे मरमदे टेस्ला ख्वाइदगी चावबा इन्वेंशन अमा सोइदना तौरकनी हाइबसे खंगलमे वेस्टिंग हाउस ना हाइरमे $5,000 पीरगे अदुगा $20,000 की स्टॉक ऑप्शन सु पीरगे अदुगा एनर्जी पुथोकबा खुदिगी $2.5 रॉयल्टी ओइना पीगे हाइना प्रपोज तौरे असुमना वेस्टिंग हाउस अमदि टेस्ला ना एसी मोटर की डिजाइन से हेना इंप्रूव तौननबा कन्न होनरमे अल्टरनेटिंग करेंट से हेना मयामना सुम पामनबा हेलकपसे एडिशन अदुगी मतिक साउनिंगलमे एडिशन महाकी कंपनी दगी डीसी की इक्विपमेंट सिंग मयामना लेहनबा पामलमे महाकना फत्तबा खुजिन थौरांग अमा सिलमे महाकना इलेक्ट्रिक की सौकरी अमा सारमे मतम असिदा मसागी नुपी हालुबगी दमक शिबगी चैराक पीरबा विलियम कैम्बलर कौबा नुपा अमखक हाइरिबा महाकी सौकरी असिदा फमन्दुना कारेन थाजिन्दुना शिबगी चैराक तु पीनबा खलमे मसिमक तौदुना हारिबा नुपा अमा एसी थाजिन्दुना हातोखिरमे मयामदो महाकी मिशीदो उरुरगा अंगप पोंगनके मसिदगी मयामदो अल्टरनेटिंग करेंट से यामना हेना खुदोंग थिनिंगाइनी हाइना खनके मसी कक्ता नतना हुई कुनमरी रोम अमसु एसी थाजिन्दुना कारेन थाजिन्दुना यामना नतै चादबा मोंगदा लाक्नरमे सगोन अमसु महाकना कारेन थाजिन्दुना हातोकलमे अमदि सामु अमोम अमसु महाकना एसी थाजिन्दुना हातखिरमे असुमना हारिबा मयाम असिगी शॉर्ट वीडियो अमा सेमदुना मयामदा अल्टरनेटिंग करेंट से कयामु यामना खुदोंग थिनिंगाइ ओइबगी हाइबदु मयामदा उन्नबा होनरमे अदुबु मसिना टेस्लाबु महाकी एसी गा मरी लेनबा थबक थौरमसिंग लेफनबदि ngamkhide टेस्ला की एसी मोटर की डिजाइन पुमलोइ लोइसेलमे 1890 द अमेरिकन इंस्टीट्यूट ऑफ इलेक्ट्रिक इंजीनियर के वाइस प्रेसिडेंट होइके महाकना यामलबा डिस्कवरी कया तौके महाकना ऑसिलेटर सारमे मसिगी मतेंगना फ्रीक्वेंसी से अनियम अवांग सानबा होंगहनबा ngamhalle हाइरिबा ऑसिलेटर असी पुथोरकपगी नुआइरबा वरी मतेंग अमा लै 1935 हाइबदी महाक मसागी सही 49 सुरकपगी बर्थडे पार्टी अमदा महाकना फोंगदोरकपगी मतुंगिना 1893 की अदुवागी वरीने महाकना ऑसिलेटर से पुथोंगनबा होनबदा न्यूयॉर्क सिटी की डाउनटाउन की मी लेनरिबा बिल्डिंग अमदा अर्थक्वेक थोके हारिबा आर्टिफिशियल अर्थक्वेक असे हेक थोकिबगा मयामना पुलिस ता कंप्लेन तौनदुना पुलिस यौरक्त्रिङै डिवाइस अदो महाकना थुगाइके हारिबा डिवाइस अदो खोंग्राउगी फुरिखाउदा हापा याबा यामना पिकपा इंची 3 मुक ओइगदबा ग्राम 200 लोमतमक लुम्बा डिवाइस अमने हारिबा वरी से जॉन जे ओनिल्स ने इबा टेस्ला की बायोग्राफी दसु मयक सेंगना पल्ले महाकना टेस्ला कोइल कोबा ट्रांसफॉर्मर मकलमसु 1891 दा पुथोकलमे हारिबा डिवाइस असिना तौरिबसिना वोल्टेज अतुकी मतिक वांगहनबा अदुगा करेंट सिना यामना नेमहनबा अमसुंग फ्रीक्वेंसी सि अतुकी मतिक वांगहनबने महाकना मखुत नामदना वोल्टेज 1000 रोम ओइगदबा 10 पाइ अदुगा नाकल अमदना बाल्ब अमा पाइरमे मई हेक थाजिनबगा हारिबा बाल्ब अदो मई nganba हौराय चांगिंग असबु येंगलिबा मयाम अदो अंगकपना पिक थनके अमदि कमदोंनो ओइथोकलिबनो हंगनके महाकना हाय एसी की फ्रीक्वेंसी असि अदुकी मतिक वांगहनबने मसिना मरम ओइरगा अखोइगी हक्चांग फाउदुना करेंट से चटपगी महुत्ता अखोइगी उनसा हाइबदी स्किन की मथक्तो ओइना चटकने हारिबा टेस्ला कोइल सर्किट असिगी मतेंगना अखोइना लायेंगबदा सिजनरिबा एक्सरे फाव पुथोंगनबा होनरमे मालेमदा महाकना ख्वाइदगी अहानबा मिशकने
X-ray haibase ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤꯗꯃꯛ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯕꯁꯦ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯀꯟꯗꯦꯟꯁꯔꯁꯨ ꯃꯍꯥꯛꯅ ꯄꯨꯊꯣꯛꯂꯝꯃꯤ ꯀꯟꯗꯦꯟꯁꯔ ꯍꯥꯏꯕꯗꯤ ꯔꯤꯐ꯭ꯔꯤꯖꯔꯦꯇꯔꯒꯤ ꯃꯅꯤꯡꯗ ꯌꯥꯎꯔꯤꯕ ꯀꯣꯏꯜ ꯑꯗꯨꯅꯤ ꯀꯃꯟ ꯑꯣꯏꯅ ꯍꯤꯠ ꯑꯦꯛꯁꯆꯦꯟꯖꯔ ꯍꯥꯏꯕꯗꯤ ꯑꯁꯥꯕꯗꯒꯤ ꯑꯏꯪꯕꯗꯒꯤ ꯑꯁꯥꯕꯗ ꯑꯣꯟꯅꯕ ꯁꯤꯖꯤꯟꯅꯕ ꯗꯤꯚꯥꯏꯁ ꯑꯃꯈꯛꯅꯤ ꯑꯦꯌꯔ ꯀꯟꯗꯤꯁꯟ ꯁ꯭ꯇꯤꯝ ꯄꯥꯋꯔ ꯄ꯭ꯂꯥꯟꯠ ꯑꯃꯗꯤ ꯀꯥꯔꯅ ꯆꯤꯡꯕꯗꯁꯨ ꯂꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕꯅꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯃꯤꯇꯔ ꯑꯁꯤꯁꯨ ꯃꯍꯥꯛꯅ ꯄꯨꯊꯣꯛꯂꯝꯃꯤ 1898ꯗ ꯃꯍꯥꯛꯅ ꯔꯤꯃꯣꯠ ꯀꯟꯇ꯭ꯔꯣꯜꯅ ꯆꯠꯍꯟꯕ ꯁꯥꯟꯅꯄꯣꯠ ꯑꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯕ ꯖꯍꯥꯖ ꯑꯃꯒꯤ ꯃꯣꯗꯦꯜ ꯑꯃ ꯄꯨꯊꯣꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯑꯄꯤꯛꯄ ꯁꯤꯞ ꯑꯗꯣ ꯔꯤꯃꯣꯠꯅ ꯆꯠꯍꯟꯕꯗꯨ ꯎꯕꯗ ꯃꯌꯥꯝꯗꯣ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ ꯃꯈꯣꯏꯅ ꯈꯟꯅꯩ ꯃꯅꯨꯡꯗ ꯌꯥꯝꯅ ꯁꯤꯡꯕ ꯍꯩꯕ ꯖꯤꯕ ꯑꯃ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯃꯗꯨꯅ ꯆꯠꯍꯜꯂꯤꯕꯅꯤ ꯍꯥꯏꯅ ꯐꯥꯎꯕ ꯉꯥꯡꯅꯈꯤ ꯃꯇꯝ ꯑꯁꯤꯗ ꯃꯁꯤꯗ ꯏꯟꯚꯦꯁꯇꯔ ꯃꯌꯥꯝ ꯑꯃ ꯐꯣꯀꯁ ꯇꯧꯔꯨꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯉꯁꯤꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯈꯨꯠꯂꯥꯏ ꯒꯥꯏꯗꯦꯗ ꯃꯤꯁꯥꯏꯜ ꯔꯣꯕꯣꯠ ꯑꯃꯗꯤ ꯔꯤꯃꯣꯠ ꯀꯟꯇ꯭ꯔꯣꯜ ꯑꯣꯏꯕ ꯗꯤꯚꯥꯏꯁ ꯃꯈꯜꯁꯤꯡꯗ ꯁꯤꯖꯤꯟꯅꯔꯤꯕꯅꯤ ꯃꯍꯥꯛꯀꯤ ꯏꯟꯚꯦꯟꯁꯟ ꯑꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯅꯤꯡ ꯆꯪꯈꯤꯕꯅ ꯃꯍꯥꯛꯀꯤ ꯏꯟꯚꯦꯟꯁꯟ ꯀꯌꯥ ꯄꯦꯇꯦꯟ ꯇꯧꯕ ꯐꯥꯎꯕ ꯀꯥꯎꯈꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯏꯟꯇꯤꯁꯠ ꯀꯌꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯍꯨꯔꯥꯟꯗꯨꯅ ꯁꯤꯖꯤꯟꯅꯗꯨꯅ ꯑꯅꯧꯕ ꯏꯟꯚꯦꯟꯁꯟ ꯀꯌా ꯇꯧꯅꯈꯤ ꯈꯨꯗꯝ ꯑꯣꯏꯅ ꯏꯇꯂꯤ ꯃꯆꯥ ꯒꯨꯒꯂꯤꯟꯃꯣ ꯃꯥꯔꯀꯣꯅꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯔꯦꯗꯤꯑꯣꯒꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯎꯠꯈꯤ ꯑꯃꯗꯤ 1909ꯗ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯐꯥꯎꯕ ꯐꯪꯈꯤ ꯑꯗꯨꯕꯨ ꯃꯁꯤꯗ ꯇꯦꯁꯂꯥꯒꯤ ꯇꯦꯛꯅꯣꯂꯣꯖꯤ ꯀꯌꯥ ꯁꯤꯖꯤꯟꯅꯔꯤ ꯃꯍꯥꯛꯀꯤ ꯏꯟꯚꯦꯟꯁꯟ ꯀꯌꯥ ꯄꯦꯇꯦꯟ ꯇꯧꯈꯤꯗꯕꯁꯤꯃꯛ ꯑꯆꯧꯕ ꯑꯁꯣꯏꯕꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯃꯥꯂꯦꯝꯁꯦ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯈꯪꯕ ꯍꯧꯔꯛꯈꯤꯕꯅꯤ ꯔꯦꯗꯤꯑꯣꯁꯦ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯀꯤ ꯑꯆꯧꯕ ꯀ꯭ꯔꯦꯗꯤꯠ ꯌꯥꯎꯔꯤ ꯍꯥꯏꯕꯁꯤꯁꯨ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯈꯛꯇꯗ ꯈꯪꯅꯔꯛꯈꯤꯕꯅꯤ ꯇꯦꯁꯂꯥ ꯔꯦꯗꯤꯑꯣꯒꯤ ꯋꯦꯕꯁꯦ ꯋꯥꯌꯔ ꯇꯤꯡꯗꯅ ꯋꯥꯌꯔ ꯌꯥꯎꯗꯅ ꯊꯥꯕꯁꯦ ꯑꯔꯥꯏꯕ ꯑꯃ ꯑꯣꯏꯅ ꯈꯜꯂꯒ ꯃꯁꯤ ꯅꯠꯇꯕ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯃꯍꯥꯛꯅ ꯍꯣꯠꯅꯔꯝꯕꯁꯦ ꯄꯨꯔꯥ ꯏꯂꯦꯛꯇ꯭ꯔꯤꯛ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯩ ꯑꯁꯦ ꯋꯥꯌꯔ ꯁꯨꯡꯌꯥꯎ ꯌꯥꯎꯗꯅ ꯋꯥꯌꯔ ꯇꯤꯡꯗꯅ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯊꯥꯅꯕ ꯍꯣꯠꯅꯔꯝꯕꯅꯤ ꯑꯗꯣꯝ ꯊꯥꯖꯕꯤꯕ꯭ꯔꯥ ꯑꯗꯣꯝꯅ ꯁꯤꯖꯤꯟꯅꯔꯤꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯑꯁꯦ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯋꯥꯌꯔ ꯌꯥꯎꯗꯅ ꯌꯧꯍꯟꯕ ꯌꯥꯔꯝꯂꯕꯗꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯦ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯑꯆꯧꯕ ꯊꯕꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯦꯗꯤꯑꯣꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤꯗꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯌꯔꯂꯦꯁ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯑꯁꯤꯒꯤꯗꯃꯛ ꯇꯋꯥꯔ ꯑꯋꯥꯡꯕ ꯑꯃ ꯁꯥꯔꯝꯃꯤ ꯃꯁꯤꯗꯒꯤ ꯔꯦꯗꯤꯑꯣ ꯋꯦꯕ ꯊꯥꯗꯣꯛꯇꯨꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯌꯨꯝ ꯀꯌꯥ ꯃꯩ ꯂꯦꯝꯅ ꯄꯤꯅꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯏꯟꯚꯦꯁꯇꯔ JP ꯃꯣꯔꯒꯥꯟꯅ ꯍꯦꯛ ꯇꯥꯕꯗ ꯔꯤꯖꯦꯛ ꯇꯧꯈꯤꯔꯝꯃꯤ ꯄꯩꯁꯥ ꯋꯥꯠꯄ ꯏꯟꯚꯦꯁꯇꯔ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯦ ꯂꯣꯏꯁꯤꯟꯗꯅ ꯇꯣꯛꯊꯣꯛꯄ ꯇꯥꯈꯤ ꯏꯟꯚꯦꯁꯇꯔ ꯈꯨꯗꯤꯡꯃꯛꯅꯁꯨ ꯔꯦꯗꯤꯑꯣꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯅ ꯍꯦꯟꯅ ꯄꯩꯁꯥ ꯐꯪꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯈꯤꯕꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯚꯦꯁꯇꯔ ꯀꯌꯥꯒꯤ ꯐꯟꯗꯤꯡ ꯃꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯈꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯏꯔꯕꯒꯤ ꯄꯟꯈꯩ ꯃꯈꯥꯗ ꯂꯩꯈꯤ ꯇꯦꯁꯂꯥ ꯐꯅꯌꯥꯝꯅ ꯀꯣꯛ ꯂꯩꯗꯨꯅꯁꯨ ꯐꯅꯌꯥꯝꯅ ꯖꯤꯅꯤꯌꯁ ꯑꯣꯏꯗꯨꯅꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯏꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯈꯤ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯃꯁꯤꯃꯁꯨ ꯃꯔꯨꯑꯣꯏꯅ ꯈꯪꯖꯤꯟꯕ ꯌꯥꯏ ꯃꯗꯨꯗꯤ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯍꯦꯟꯃꯟꯕ ꯀꯣꯛ ꯌꯥꯝꯅ ꯂꯤꯡꯕ ꯍꯩꯁꯤꯡꯕ ꯏꯟꯚꯦꯟꯁꯟꯗ ꯉꯥꯎꯅꯈꯤꯕꯅ ꯑꯁꯤꯒꯨꯝꯕ ꯃꯤꯁꯛꯁꯤꯡ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯁꯦꯀ꯭ꯌꯨꯔ ꯑꯣꯏꯕ ꯉꯝꯗꯦ ꯄꯣꯠ ꯁꯥꯕ ꯄꯨꯊꯣꯛꯄ ꯑꯁꯤꯈꯛ ꯅꯠꯇꯅ ꯀꯝꯗꯧꯅ ꯌꯣꯟꯒꯅꯤ ꯀꯝꯗꯧꯅ ꯁꯦꯟꯗꯣꯡ ꯇꯥꯟꯒꯅꯤ ꯀꯝꯗꯧꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯕ ꯍꯩꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯃꯈꯣꯏꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯈꯛꯇꯗ ꯃꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯃꯈꯣꯏꯅ ꯃꯥꯂꯦꯝꯁꯤꯗ ꯇꯧꯔꯝꯕ ꯈꯨꯗꯣꯜꯁꯤꯡ ꯈꯪꯂꯛꯏ ꯑꯗꯨꯕꯨ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯍꯩꯁꯤꯡꯕ ꯈꯪꯂꯛꯄ ꯍꯥꯏꯕꯁꯤꯗꯤ ꯀꯔꯤ ꯀꯥꯟꯅꯔꯤ ꯅꯥꯏꯒ꯭ꯔꯥ ꯐꯣꯜꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯗ꯭ꯔꯣ ꯏꯂꯦꯛꯇ꯭ꯔꯤꯛ ꯄꯥꯋꯔ ꯄ꯭ꯂꯥꯟꯠ ꯁꯥꯔꯤ ꯍꯥꯏꯔꯤꯕ ꯄꯥꯋꯔ ꯄ꯭ꯂꯥꯟꯠ ꯑꯁꯦ ꯃꯅꯤꯄꯨꯔꯒꯤ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯅ ꯄꯨꯊꯣꯛꯄ ꯉꯝꯂꯤꯕ ꯃꯩ ꯃꯦꯒꯥꯋꯥꯠ 105 ꯑꯁꯤꯒꯨꯝꯕ ꯁꯔꯨꯛ 50 ꯄꯨꯊꯣꯛꯄ ꯉꯝꯂꯤꯕ 4.9 ꯃꯤꯂꯤꯌꯟ ꯀꯤꯂꯣꯋꯥꯠ ꯑꯣꯏꯕ ꯄꯥꯋꯔ ꯄ꯭ꯂꯥꯟꯠ ꯑꯁꯤꯗ ꯇꯦꯁꯂꯥꯒꯤ ꯇꯦꯛꯅꯣꯂꯣꯖꯤ ꯀꯌꯥ ꯁꯤꯖꯤꯟꯅꯔꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯇꯦꯁꯂꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯁ꯭ꯇꯦꯆꯨ ꯑꯃ ꯊꯝꯃꯤ ꯏꯂꯣꯟ ꯃꯛꯁꯅ ꯐꯥꯎꯕ ꯍꯥꯏ ꯇꯉꯥꯏꯐꯗꯕ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯥꯔꯒꯤ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯇꯦꯁꯂꯥ ꯍꯥꯏꯅ ꯊꯣꯜꯂꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩ ꯃꯍꯥꯛꯄꯨ ꯃꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯐꯝ ꯊꯣꯛꯄ ꯑꯃꯗꯤ ꯃꯁꯛ ꯈꯪꯐꯝ ꯊꯣꯛꯄ ꯆꯥꯡꯗꯨ ꯌꯧꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯈꯤꯗꯦ ꯈꯪꯕꯤꯈꯤꯗꯦ ꯃꯍꯥꯛꯅ ꯃꯥꯂꯦꯝꯗ ꯊꯝꯂꯝꯕ ꯑꯆꯧꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯑꯗꯨ ꯃꯁꯛ ꯈꯪꯕꯤꯈꯤꯗꯦ ꯑꯩꯈꯣꯏꯅ ꯃꯍꯥꯛꯁꯦ ꯏꯗꯤꯁꯟꯗꯒꯤ ꯐꯥꯎꯕ ꯍꯦꯟꯅ ꯏꯀꯥꯏ ꯈꯨꯝꯅꯩ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯑꯥꯏꯗꯤꯌꯥꯁꯦ ꯄ꯭ꯔꯤꯊꯤꯕꯤ ꯁꯤꯟꯕ ꯊꯨꯡꯅ ꯌꯧꯍꯟꯅꯕ ꯍꯣꯠꯅꯈꯤꯕꯗ ꯃꯥꯏ ꯄꯥꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯏꯗꯤꯁꯟ ꯄꯣꯠ ꯀꯔꯝꯅ ꯌꯣꯟꯒꯅꯤ ꯅꯤꯡꯊꯤꯅ ꯈꯪꯈꯤ ꯃꯍꯥꯛꯅ ꯄꯨꯊꯣꯛꯂꯤꯕ ꯄꯣꯠ ꯑꯁꯦ ꯃꯥꯂꯦꯝꯗ ꯀꯔꯝꯅ ꯃꯁꯛ ꯇꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯈꯤ ꯑꯗꯨꯕꯨ ꯇꯦꯁꯂꯥ ꯃꯁꯤꯃꯛꯇꯤ ꯑꯣꯏꯈꯤꯗꯦ ꯑꯗꯣꯝꯁꯨ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯈꯪꯖꯤꯟꯕ ꯌꯥꯏ ꯕꯤꯖꯤꯅꯦꯁ ꯑꯃꯗꯤ ꯏꯟꯚꯦꯟꯁꯟ ꯃꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯤ ꯂꯩꯅꯩ ꯃꯥꯔꯀꯦꯠꯀꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯈꯪꯕ ꯄꯣꯠ ꯀꯔꯝꯅ ꯌꯣꯟꯒꯅꯤ ꯅꯤꯡꯊꯤꯅ ꯈꯪꯕ ꯃꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯅꯠꯇ꯭ꯔꯕꯗꯤ ꯐꯅꯌꯥꯝꯅ ꯈꯪ ꯍꯩꯗꯨꯅꯁꯨ ꯄꯩꯁꯥ ꯍꯥꯏꯕꯁꯦ ꯋꯥꯠꯂꯛꯄ ꯂꯩꯔꯛꯇꯕꯗ ꯍꯣꯠꯅꯔꯤꯕ ꯄꯨꯝꯕꯗꯨ ꯑꯔꯦꯝꯕ ꯇꯥꯔꯛꯄꯒꯤ ꯐꯤꯕꯝꯗ ꯂꯥꯛꯏ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯦꯀ꯭ꯌꯨꯔ ꯍꯥꯏꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨ ꯑꯣꯏ ꯃꯁꯥꯒꯤ ꯆꯍꯤ 63 ꯁꯨꯔꯛꯄ ꯍꯥꯏꯕꯗꯤ 7 ꯖꯅꯋꯥꯔꯤ 1943ꯗ ꯍꯣꯇꯦꯜ ꯅ꯭ꯌꯨ ꯌꯣꯔꯀꯔ ꯀꯧꯕ ꯑꯍꯣꯡꯕ ꯍꯣꯇꯦꯜ ꯑꯃꯒꯤ 33 ꯁꯨꯕ ꯐ꯭ꯂꯣꯔꯒꯤ ꯀꯥ ꯑꯃꯗ ꯂꯩꯈꯤꯗꯦ ꯃꯍꯥꯛꯀꯤ ꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡꯗ ꯗꯨ ꯅꯣꯠ ꯗꯤꯁꯇꯔꯕ ꯍꯥꯏꯕ ꯁꯥꯏꯟꯕꯣꯔꯗ ꯑꯃ ꯊꯦꯠꯂꯒ ꯊꯝꯂꯤꯕꯗꯨ ꯊꯑꯣꯏꯅ ꯌꯦꯡꯁꯤꯜꯂꯨꯕ ꯇꯧꯗꯅ ꯅꯨꯃꯤꯠ ꯅꯤꯅꯤꯔꯣꯝ ꯆꯦꯛꯃꯣꯛ ꯂꯥꯎꯔꯛꯇ꯭ꯔꯕ ꯀꯥ ꯑꯗꯨꯗ ꯔꯨꯝ ꯁꯥꯔꯚꯤꯁꯀꯤ ꯊꯕꯛꯇ ꯂꯩꯕꯤ ꯅꯨꯄꯤ ꯑꯃꯅ ꯆꯪꯂꯨꯕꯗ ꯆꯥꯗꯕꯅ ꯀꯪꯁꯤꯜꯂꯕ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯊꯦꯡꯅꯔꯛꯈꯤꯕꯅꯤ
Postmortem gi report ki matung ina mahakna leikidabasi coronary thrombosis haibadi thamoi gi laina makhalamana maram moiraga leikidabani haina thami mahakna malemsi thadoklamdai hotel adugi thongnauda kunu angouba ama mahakna chagadoriba saru adudagi hek khaidoktuna thabiramme midagi kunu ne hena nungsijaba amadi loina ningbagi wafam phongdoklamme mahakna thamlamba note amada asumna iramme I love that pigeon as a man loves a woman. As long as I had her, there was a purpose to my life. Mahakna malem se thadokhiba matamda angakpa ngasi fawba phongma ngamdana leiriba pawhong kya chalamme. Ayak isha fawba mahaki maramda asum tijillubada mahaki mysterious mayam ama parubada tu chungkiba khangaude. Mioi kyana claim towi madudi mahak time travel toba ngamba mishak amakhakne. Albert Einstein na 1905 da theory of relativity hek puthokraba matungdagi di mioi thamoida wahang ama adumak hanglaga leinakhrabane. Tasengna time travel se oithokpa yabra. 1895 ki matamni Tesla na angakpa discovery ama khak torame madudi magnetic field asina time amasung space anisigi khongchatta akaiba amasung khenaba macha kya thon mangamme magi discovery ase mahakna lanmi gi jahas ama yeknabagi radar dagi mikup khara mangan ba ngamnabagi paikhatpa changeng amada khanglakhibane Tesla gi assistant amana asomna phongdoe madudi mahakna kuchem gi oiba magnetic wave ama khak puthoklame amadi hariba magnetic wave asigi manungda changlamme amadi pura tongan space time window amada mahak masa se leikhirame hariba window asida mahakna matam amakhaktada past present future punamak amuktada uba ngamlamme hariba magnetic wave aduna mahak se sigadaba manba moong amada leiramme pakatuna mahaki assistant aduna mahakpu khudong thiba thokadaba manbadudagi kalamme adubu Tesla na mahaki assistant aduda atuki matik shawramme hariba matang ase W Bernard Carlson na iba Tesla inventor of the electrical age hariba larik aduda ningthi na palle amasok masagi autobiography my invention na hariba larik asidasu palle Tesla gi atopa mystery amada mahakna 369 hariba number ase universe asida leiriba khuding maki problem solve tongnaba amadi aikoi gi punsida oiningba ama hekta natraga apamba me hekta phangnana bagi kini haina phongdoklame hariba code asigi maramda mahakna yamna kanna thijinke mahakna 369 hariba code asida thajaman kibana mising na mahakse ngaurabani fawba hainake mahakna hotel amada leirabasu mahaki room adugi number se 3 na divide toba yaba 3 gi multiple loiba room number da leigane building adugi floor masingsu 3 gi multiple loibada leigane pot leirabasu leiriba pot adugi mamal se 3 gi multiple loidrabadi leidana tokibagi wari lei mahakna hai aikoigi universe asina aikoida wafam kaya number code ki kuthangda haigane asigumna aikoina su number gi through the universe da amuk ngang mangamlabadi aikoina pamliba khuding maksa phangma ngamgani haina phongdoklame adubu mahakna hairiba 369 number asida aduki matik serious oiruriba amadi thazaruriba karigino haibasimadi ngasigi mirulda paukhong oina leihori akang ahi kayana magi oiba mod phongdokpadi lei adubu mahak masagi oiba wafamdi kanamatana masigi matangda phongdoklamba leikhide mahakna 1934 da that beam koba electromagnetic weapon amagi project amasu paikhalame hairiba khulai asina lapna kilometer lishing kaya da leiba yengnaba amagi fighter lishing tara amukta da thugaiba ngamgadoribane masisu phan watpana maram oiraga loisenma ngamgide hairiba project asigidamak Soviet Union na $50,000 fawba piba laike adubu masina su konabu oikide bahagna al oisilakpa matamda thought camera kauba camera makalama su sanaba honarame masigi camera asina mioibagi kok asida khalliba wakal ase decode tawduna mami ama sema ngamnaba honabane masisu loisenma ngamkide Tesla luhongkide mahaki punsi ase science pura kathoke mahaki invention kaya mai paki adubu pakidaba loisenma ngamkidaba kaya amasu laike kanagumana thajanai mahakse yamna advance oiraba future amadagi lakpa time traveler amane mahakna leikidaba hotel adudagi mahaki note kaya phangke mahaki personal belonging kaya amasu che sang kaya mahaki imung manungda sinaraklabasu mahakna leikidaba matamda room adudagi laukhatkiba file khradi ngasi fawba kanana su thiba khangdana leire NIKOLA TESLA adugi matik khangba hiba scientist amakhakne ngasidi mahakna malemda toramba khudol sik tapna khangnaraktuna mahakbu awang mathakta ikai khumnare mahaki wari ase tabiraga asoibasing adu sumthongnaba honase afabasing lausinduna aikoigi punsi dasu apply tawnaba honase ngasigi damakdadi punsi maikena mayamdagi harauba madi momon minoksiga loinana bidai laujare athubada anoba video amaga amu aikoi punna thengna minarse punamakpu amuka hanna thagatjare